ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ. ꯊꯧꯉꯝ ꯃꯃꯥꯒ ꯄꯨꯟꯅ ꯊꯣꯡꯒꯥꯟꯗ ꯆꯪꯉꯛꯏ. ꯊꯧꯉꯝꯅ ꯃꯉꯛ ꯂꯩꯅ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯉꯤ. ꯃꯈꯣꯏ ꯆꯪꯉꯛꯄ ꯎꯕꯗ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ. "ꯏꯆꯦ ꯊꯔꯣ ꯂꯥꯛꯏꯔꯣ?" ꯊꯔꯣꯅ "ꯂꯥꯛꯏꯌꯦ." "ꯏꯆꯥꯅꯨꯄꯤꯔꯣ ꯃꯥꯅ? ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ. ꯃꯁꯛꯁꯨ ꯃꯃꯥ ꯃꯥꯜꯂꯤ." "ꯃꯥꯅꯦ ꯃꯥꯅꯦ, ꯏꯆꯥꯅꯨꯄꯤꯅꯦ." "ꯏꯕꯦꯝꯃ, ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯆꯥꯕꯣ?" ꯊꯧꯉꯝꯅ "ꯊꯧꯉꯝ ꯀꯧꯏꯅꯦ." ꯊꯔꯣꯅ "ꯏꯟꯗꯣꯝꯆꯥ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ." ꯊꯧꯉꯝꯅ "ꯑꯣ, ꯏꯟꯗꯣꯝꯆꯥ ꯍꯥꯏꯕ." ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. "ꯀꯥꯏꯗꯦꯗ ꯀꯥꯏꯗꯦꯗ, ꯅꯃꯥꯒ ꯄꯨꯟꯅ ꯀꯣꯏꯊꯣꯔꯛꯎꯀꯣ." ꯊꯧꯉꯝꯅ "ꯍꯣꯏ ꯏꯟꯗꯣꯝꯆꯥ." ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯏꯃꯨꯡ ꯆꯪꯉꯛꯏ. ꯊꯧꯉꯝꯅ "ꯏꯃꯥ, ꯑꯩꯒꯤ ꯍꯣꯡꯗꯣꯛꯅꯕ ꯐꯤ ꯄꯤꯌꯣ." ꯊꯔꯣ ꯃꯆꯥꯅ ꯍꯣꯡꯅꯅꯕ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯇꯦ ꯈꯟꯕꯗ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤ. ꯊꯧꯉꯝꯅ ꯃꯈꯥ ꯇꯥꯔꯛꯏ. "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯁꯦ, ꯏꯃꯥꯅ ꯁꯦꯠꯂꯝꯕ ꯐꯤꯗꯣ ꯅꯆꯥꯗ ꯄꯤꯌꯣ." ꯊꯔꯣ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯑꯃ ꯄꯨꯊꯣꯔꯛꯏ. ꯊꯧꯉꯝꯒꯤ ꯃꯐꯝꯗ ꯄꯤꯕ ꯉꯝꯗꯅ ꯄꯥꯏꯗꯨꯅ ꯂꯩ. "ꯏꯃꯥ, ꯁꯦ ꯄꯤꯔꯛꯑꯣ." ꯊꯔꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯐꯅꯦꯛꯇꯨ ꯊꯧꯉꯝꯗ ꯄꯤꯔꯛꯏ. ꯐꯅꯦꯛ ꯑꯗꯨ ꯌꯦꯡꯕꯗ ꯐꯖꯗ꯭ꯔꯦ, ꯃꯟꯖꯨꯅꯔꯦ. ꯃꯐꯝ ꯀꯌా ꯑꯃ ꯐꯣꯠꯂꯦ. ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯃꯨꯡꯗꯗꯤ ꯅꯨꯔꯥ ꯐꯥꯎꯕ ꯑꯣꯏꯅꯔꯔꯣই. ꯊꯧꯉꯝꯅ ꯃꯃꯥꯗꯒꯤ ꯐꯅꯦꯛꯇꯨ ꯂꯧꯔꯗꯨꯅ ꯍꯥꯏꯔꯛꯏ. "ꯑꯩ ꯐꯤ ꯍꯣꯡꯂꯨꯒꯦꯀꯣ ꯏꯃꯥ." ꯊꯧꯉꯝ ꯃꯃꯥꯅ ꯄꯤꯕ ꯐꯅꯦꯛꯇꯨ ꯁꯦꯠꯂꯒ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏ. ꯊꯔꯣ ꯃꯆꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ. "ꯏꯃꯥ, ꯐꯖꯕ꯭ꯔꯥ?" ꯊꯔꯣꯗꯤ ꯊꯧꯉꯝꯒꯤ ꯋꯥꯍꯩꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ. "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯅꯤꯡꯂꯤꯕ? ꯑꯋꯥꯠꯄ ꯂꯩꯔꯛꯇ ꯐꯨꯔꯥ ꯗꯂꯥꯟ ꯃꯔꯛꯇ ꯂꯥꯛꯄ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅꯦ. ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯁꯦꯠꯄ ꯆꯥꯕ ꯑꯋꯥꯠꯄ ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯆꯥꯗꯤ ꯐꯪꯖꯔꯛꯇꯦ. ꯃꯤꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕ ꯎꯔꯒ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯈꯧ ꯂꯥꯡꯗꯨꯅ ꯂꯥꯛꯆꯕ ꯅꯆꯥꯅꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯆꯥꯅ ꯐꯪꯖꯔꯦ. ꯏꯃꯥꯒꯤ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜꯁꯤꯅ ꯍꯦꯟꯅ ꯅꯆꯥꯗꯗꯤ ꯃꯃꯜ ꯂꯩꯌꯦ. ꯀꯅꯥꯅꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯕ ꯐꯤꯖꯣꯜ ꯅꯆꯥꯗ ꯊꯣꯟꯕꯤꯕ ꯉꯝꯃꯣꯏꯌꯦ." ꯊꯔꯣꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ. "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯨꯝꯕ ꯏꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯕꯁꯦ ꯏꯃꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯏꯃꯥ, ꯁꯦ ꯐꯤ ꯍꯣꯡꯉꯣ. ꯅꯆꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯃꯐꯝꯁꯦ ꯏꯃꯥꯅ ꯀꯣꯏꯅ ꯄꯨꯕꯤꯌꯣ." "ꯍꯣꯏ ꯍꯣꯏ, ꯍꯣꯡꯉꯒꯦ." ꯊꯔꯣ ꯎꯄꯨꯗꯒꯤ ꯐꯤ ꯂꯧꯊꯣꯛꯀꯦ ꯇꯧꯏ. "ꯏꯃꯥ, ꯉꯥꯏꯈꯨꯑꯣ." "ꯀꯩꯗꯧꯔꯒꯦ?" ꯊꯧꯉꯝꯅ ꯁꯨꯏꯀꯦꯁꯇꯒꯤ ꯐꯤ ꯂꯧꯊꯣꯛꯑꯒ ꯄꯤꯔꯛꯏ. "ꯁꯦ ꯏꯃꯥ, ꯁꯤ ꯑꯣꯏꯅ ꯍꯣꯡꯉꯣ." "ꯏꯃꯥ, ꯑꯇꯣꯞꯄ ꯑꯣꯏꯅ ꯍꯣꯡꯒꯦ." "ꯏꯃꯥ, ꯉꯁꯤꯁꯦ ꯃꯥꯗꯔꯁ ꯗꯦꯅꯦ. ꯏꯃꯥꯒꯤꯗꯃꯛ ꯅꯆꯥꯅ ꯊꯣꯟꯖꯕ ꯐꯤꯖꯣꯜꯁꯦ ꯏꯃꯥꯅ ꯂꯧꯁꯤꯟꯕꯤꯔꯔꯣꯏꯗ꯭ꯔꯥ?" "ꯑꯗꯨ ꯊꯝꯖꯤꯜꯂꯁꯤꯁꯦ, ꯑꯇꯣꯞꯄ ꯍꯣꯡꯒꯦꯕ ꯏꯃꯥ." "ꯏꯃꯥ, ꯅꯆꯥꯕꯨ ꯃꯤꯇꯣꯞꯅꯤ ꯈꯜꯂꯕ꯭ꯔꯣ? ꯍꯩ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ? ꯀꯗꯥꯏ ꯄꯤꯔꯛꯑꯣꯁꯦ, ꯏꯃꯥ ꯍꯣꯡꯉꯒꯦ." ꯊꯔꯣꯅ ꯊꯧꯉꯝꯗꯒꯤ ꯐꯤꯗꯨ ꯂꯧꯏ. "ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯃꯥꯡꯒꯣꯜꯗ ꯉꯥꯏꯔꯝꯃꯒꯦꯀꯣ." ꯊꯧꯉꯝ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯕꯨ ꯉꯥꯏꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯔꯣ ꯊꯣꯛꯂꯛꯏ. ꯊꯧꯉꯝ ꯃꯃꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ. "ꯊꯧꯉꯝ, ꯊꯧꯉꯝ." ꯊꯧꯉꯝꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯨꯝꯃꯛꯏ. "ꯍꯥꯎ." ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. "ꯌꯥꯝ ꯄꯛꯆꯩꯌꯦ ꯏꯃꯥ, ꯂꯥꯛꯑꯣ ꯆꯠꯂꯁꯦ." ꯃꯃꯥ ꯃꯆꯥ ꯃꯈꯨꯠ ꯁꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯂꯝꯕꯤꯗ ꯆꯠꯂꯤ. ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯎꯕꯗ ꯊꯧꯉꯝꯗꯨ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ. ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯊꯧꯉꯝꯒꯤ ꯐꯤꯖꯣꯜꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯅꯔꯤ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤ. ꯊꯧꯉꯝꯗꯤ ꯃꯃꯥꯇꯕꯨ ꯌꯦꯡꯖꯕꯗ ꯑꯃꯠꯇ ꯅꯥꯆꯨꯡꯗꯦ, ꯃꯁꯥ ꯐꯥꯎꯕ ꯀꯥꯎꯊꯣꯛꯆꯔꯤ. ꯊꯔꯣꯅ
ꯊꯧꯉꯝ ꯏꯃꯥꯒ ꯄꯥꯠꯇ ꯆꯠꯁꯤ. ꯍꯣꯏ ꯏꯃꯥ. ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯄꯥꯠꯇ ꯂꯥꯛꯏ. ꯏꯃꯥ, ꯑꯥꯗ ꯍꯧꯔꯤꯁꯦ ꯊꯝꯕꯥꯜꯂꯣ? ꯃꯥꯅꯦ ꯃꯥꯅꯦ, ꯊꯝꯕꯥꯜꯅꯦ. ꯈꯔ ꯂꯩꯔꯗꯤ ꯁꯥꯠꯂꯛꯑꯅꯤ. ꯑꯁ, ꯑꯗꯨꯗꯤ ꯁꯥꯠꯂꯛꯑꯗꯤ ꯐꯖꯅꯤꯀꯣ. ꯏꯃꯥ, ꯁꯤꯗ ꯁꯨꯝ ꯂꯩꯅꯤꯡꯉꯦ. ꯂꯩꯔꯁꯤꯀꯣ? ꯂꯩꯔꯁꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠꯁꯨ ꯆꯤꯡꯌꯥꯗ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤ. ꯏꯪꯅ ꯇꯞꯅ ꯍꯨꯝꯂꯤꯕ ꯃꯥꯂꯪꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯧꯉꯝꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤꯕꯒꯨꯝ ꯇꯧꯔꯤ. ꯍꯨꯝꯂꯤꯕ ꯃꯥꯂꯪꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯇꯥꯗꯦ. ꯊꯧꯉꯝ ꯃꯈꯨꯠ ꯇꯤꯡꯊꯣꯛꯑꯗꯨꯅ ꯍꯔꯥꯎꯅ ꯆꯦꯜꯂꯤ. ꯃꯆꯥꯅ ꯍꯔꯥꯎꯕ ꯎꯕꯗ ꯊꯔꯣ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ. ꯏꯅꯦ ꯊꯔꯣ. ꯊꯔꯣ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯅꯦ, ꯑꯩꯅꯦ, ꯃꯥꯂꯦꯝꯅꯦ. ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯅꯥꯖꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯦ. ꯍꯥ, ꯅꯪꯕꯨ ꯇꯥꯗ ꯁꯅꯥꯖꯥꯎꯕꯒꯤ ꯃꯆꯥꯅꯦꯕ? ꯆꯥꯎꯔꯦꯅꯦꯍꯦ, ꯄꯥꯈꯪ ꯐꯥꯔꯦ. ꯊꯧꯉꯝ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯒ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ. ꯊꯧꯉꯝꯒꯤ ꯐꯤꯖꯣꯜ ꯎꯕꯗ ꯃꯥꯂꯦꯝꯗꯤ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ. ꯊꯔꯣꯅ ꯂꯦꯞꯄꯤꯕꯗꯨꯗ ꯂꯝꯕꯤ ꯄꯤꯕꯤꯈꯣ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ. ꯏꯅꯦ, ꯁꯣꯝꯗ ꯈꯔ ꯆꯠꯊꯣꯛꯄꯤꯔꯣ. ꯊꯧꯉꯝꯁꯨ ꯃꯃꯥꯅ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯒ ꯂꯦꯞꯄꯗꯨꯗ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯅꯕ ꯆꯪꯁꯤꯜꯂꯛꯏ. ꯏꯃꯥ, ꯂꯥꯛꯑꯣ. ꯊꯧꯉꯝꯅ ꯊꯔꯣꯒꯤ ꯃꯈꯨꯠ ꯁꯝꯒꯦ ꯇꯧꯏ. ꯃꯥꯂꯦꯝꯅ ꯊꯧꯉꯝꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯍꯦ, ꯀꯅꯥꯅꯣꯅꯦꯍꯦ? ꯑꯉꯥꯎꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯃꯥ ꯀꯥꯏꯅꯒ. ꯆꯠꯂꯣ, ꯑꯁꯥꯏꯗ ꯍꯟꯗꯣ. ꯊꯔꯣꯅ ꯅꯣꯛꯂꯗꯨꯅ, ꯍꯩ, ꯑꯉꯥꯎꯕ, ꯏꯆꯥꯅꯨꯄꯤꯅꯤꯅꯦꯁꯦ. ꯍꯥ, ꯅꯆꯜꯅꯤꯅꯦ ꯅꯪꯕꯣ. ꯑꯣꯍꯣ, ꯋꯥꯔꯧ ꯌꯥꯗꯦ ꯀꯣꯏꯆꯜ, ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ. ꯊꯧꯉꯝꯅ, ꯋꯥꯔꯧꯗꯦꯗ. ꯏꯃꯥ, ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤꯔꯥ? ꯍꯣꯏ. ꯏꯕꯨꯡꯉꯣ, ꯆꯠꯂꯨꯈꯤꯒꯦꯀꯣ. ꯅꯆꯜꯁꯦ ꯂꯝ ꯌꯦꯡꯒꯦꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤ. ꯍꯣꯏ ꯏꯅꯦ. ꯊꯧꯉꯝꯒ ꯊꯔꯣꯒ ꯍꯩꯀꯣꯜꯂꯣꯝꯗ ꯆꯠꯈ꯭रे꯫ ꯃꯥꯂꯦꯝ ꯃꯃꯥ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ. ꯃꯃꯥꯁꯤꯅ ꯑꯍꯟꯕ ꯐꯤꯖꯣꯜ, ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ. ꯌꯥꯝꯅꯗꯤ ꯆꯝꯕꯗꯤ ꯃꯥꯜꯂꯤꯁꯦ. ꯊꯧꯉꯝꯒ ꯊꯔꯣꯒ ꯍꯩꯀꯣꯜꯗ ꯁꯨꯝ ꯆꯠꯂꯤ. ꯎꯍꯩ ꯆꯥꯎꯅ ꯄꯥꯟꯕ ꯎꯄꯥꯜ ꯑꯃ ꯎꯏ. ꯊꯧꯉꯝꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ. ꯏꯃꯥ, ꯁꯤꯕꯨ ꯀꯩꯅꯣ? ꯍꯩꯖꯥꯝꯄꯦꯅꯦ. ꯏꯃꯥ ꯍꯦꯛꯄꯤꯔꯛꯀꯦꯁꯦ. ꯊꯔꯣꯅ ꯍꯩ ꯍꯦꯛꯇꯨꯅ ꯃꯆꯥꯕꯨ ꯄꯤꯖꯩ. ꯌꯥꯝ ꯍꯥꯎꯏ ꯏꯃꯥ. ꯄꯥꯝꯕꯤꯁꯤꯕꯨ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯌꯦ. ꯁꯤꯅ ꯑꯉꯥꯡꯕꯅꯦ, ꯑꯁꯣꯝꯗꯅ ꯑꯃꯨꯕ ꯍꯧꯕꯅꯤ. ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯆꯠꯁꯤꯜꯂꯛꯑꯣ ꯏꯃꯥ. ꯃꯃꯥ ꯃꯆꯥ ꯈꯔ ꯑꯃꯨꯛ ꯆꯠꯊꯣꯔꯛꯏ. ꯏꯃꯥ, ꯂꯥꯛꯑꯣ ꯁꯤꯗ, ꯑꯩ ꯑꯃꯨꯛ ꯍꯦꯛꯂꯛꯀꯦ. ꯏꯃꯥ ꯆꯥꯎꯕꯀꯣ. ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯑꯦ. ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯆꯤꯡꯒꯟꯕꯤ ꯃꯧ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯔꯣ ꯑꯉꯥꯎꯕꯤꯁꯦ ꯉꯁꯤꯗꯤ ꯃꯁꯥꯒ ꯌꯥꯝ ꯅꯥꯜꯂꯤꯅꯦꯍꯦ. ꯍꯣꯏꯅꯦꯍꯦ, ꯉꯥꯎꯕ ꯐꯔ ꯃꯥꯜꯂꯦꯅꯦ. ꯁꯤ ꯍꯥꯏꯔꯒ ꯀꯔꯦꯝꯅꯅ ꯄꯨꯟꯅ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ. ꯉꯥꯏꯈꯣꯅꯦꯍꯦ, ꯆꯠꯃꯤꯟꯅꯔꯤꯁꯤꯅ ꯊꯔꯣ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ. ꯃꯐꯤ ꯃꯔꯣꯜ ꯁꯦꯒꯥꯏꯕꯁꯤꯒ. ꯍꯩꯃꯥ, ꯌꯥꯝ ꯆꯥꯟꯅꯩ ꯍꯥꯏ ꯋꯥꯅꯤꯃꯤ. ꯑꯃꯨꯛꯁꯨ ꯄꯨꯟꯅ ꯀꯔꯦꯝꯅꯅ ꯅꯣꯛꯏ. ꯊꯧꯉꯝ ꯃꯃꯥꯕꯨ ꯍꯟꯖꯤꯟ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯗꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ. ꯏꯃꯥ, ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ. ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯅꯨꯗ. ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥ. ꯁꯦ, ꯁꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ. ꯊꯧꯉꯝ ꯃꯧꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ. ꯁꯥꯎꯔꯤꯕ ꯈꯥꯏꯗꯨꯔꯣ ꯇꯧꯖ ꯁꯥꯔꯤꯁꯤꯕꯣ? ꯃꯈꯣꯏ ꯄꯨꯟꯅ ꯀꯔꯦꯝꯅꯅ ꯅꯣꯛꯏ. ꯊꯧꯉꯝꯅ, ꯑꯁꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ. ꯋꯥꯈꯜ ꯃꯆꯥ ꯈꯜꯂꯤꯕ, ꯆꯥꯎꯊꯣꯛꯅ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯅꯀꯣꯛꯁꯤꯡꯗꯣ ꯁꯦꯡꯗꯣꯛꯄꯤꯔꯝꯒꯦꯅ ꯆꯪꯉꯛꯏꯅꯤ. ꯀꯔꯤ? ꯅꯪꯒꯨꯝꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯊꯧꯉꯝꯅ, ꯍꯦ, ꯇꯥꯅꯤꯡꯗꯦ. ꯅꯪꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯑꯣꯏꯅ ꯎꯔꯤꯕ ꯐꯤꯖꯣꯜꯁꯦ ꯑꯩꯒꯤꯗꯤ ꯏꯃꯥꯒꯤ ꯐꯤꯖꯣꯜꯅꯦ. ꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏꯃꯥ ꯃꯥꯒꯤ ꯈꯨꯗꯣꯜ. ꯃꯁꯤꯒꯤ ꯃꯃꯜ ꯅꯈꯣꯏꯒꯨꯝꯕ ꯃꯤꯅ ꯈꯪꯒꯗꯕ ꯅꯠꯇꯦ. ꯍꯥꯏ,
ꯉꯥꯏꯌꯣ ꯅꯃꯥ ꯑꯉꯥꯎꯕꯤꯁꯦ ꯑꯉꯥꯎꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯀꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯃꯁꯛꯅꯤ ꯑꯩꯒꯤ ꯃꯥꯒꯤ ꯅꯪꯒꯤ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯁꯦ ꯅꯥꯊꯩꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯁꯣꯔꯒꯤ ꯃꯁꯛ ꯂꯧꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯦ ꯃꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯅ ꯀꯤ ꯍꯪꯒꯣꯏꯅ ꯂꯣꯏꯅꯔꯕꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯋꯥꯡꯕꯅꯤ ꯃꯈꯣꯏꯗꯤ ꯃꯊꯧ ꯆꯤꯟꯅꯔꯕ ꯊꯕꯛꯅ ꯈꯨꯔꯛ ꯍꯥꯡꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯇꯨꯅ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯗꯨꯅ ꯃꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯊꯤꯖꯤꯜꯂꯤꯕ ꯅꯈꯣꯏꯗꯗꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯀꯗꯥꯏꯗꯒꯤ ꯈꯪꯂꯅꯤ ꯃꯧꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯂꯨꯛꯊ ꯂꯩꯈ꯭ꯔꯦ ꯊꯧꯉꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯏ ꯏꯃꯥ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯃꯃꯥꯕꯨ ꯂꯦꯡꯒꯣꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯊꯔꯣꯅ ꯊꯧꯉꯝ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯪꯁꯦ ꯉꯛꯏ ꯏꯃꯥꯗꯤ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯏꯃꯥ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯃꯔꯧ ꯂꯩꯅ ꯑꯗꯨꯝ ꯉꯥꯡꯉꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯇꯦꯊꯩ ꯊꯧꯉꯝꯅ ꯅꯣꯛꯂꯗꯨꯅ ꯑꯁ ꯏꯃꯥꯁꯤꯗꯤꯕ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯅꯣꯛꯅ ꯂꯥꯛꯄꯗ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯊꯔꯣꯅ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ ꯏꯃꯥꯅꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯊꯧꯉꯝ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯍꯧꯒꯠꯇꯨꯅ ꯕꯦꯒꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯉꯥꯜꯒꯤ ꯋꯥꯆꯞꯇ ꯇꯦꯛꯁ ꯂꯩꯔꯝꯃꯤ ꯊꯧꯉꯝ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯣꯠꯂꯤꯕ ꯑꯣꯐꯤꯁꯇꯁꯨ ꯂꯥꯛꯇꯦ ꯍꯥꯏ ꯌꯨꯝꯗꯒꯤꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯩꯕු ꯋꯥꯍꯜꯂꯤꯕ ꯕ꯭ꯂꯣꯛ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯣꯠꯂꯕꯁꯨ ꯑꯩ ꯅꯪꯕꯨ ꯐꯪꯅꯕ ꯊꯤꯔꯛꯀꯅꯤ ꯊꯧꯉꯝ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯧꯉꯝ ꯊꯧꯉꯝ ꯃꯄꯤ ꯏꯔꯥꯆꯦꯅ ꯔꯤꯄ꯭ꯂꯥꯏ ꯍꯟꯅꯅꯕ ꯇꯦꯛꯁ ꯏ ꯗꯥꯉꯥꯟ ꯑꯩ ꯂꯣꯠꯄ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯊꯧꯉꯝ ꯃꯥꯅ ꯏꯔꯤꯕꯁꯤꯡꯗꯨ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯑꯃ ꯑꯣꯏꯅ ꯏꯔꯒ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ ꯀꯅꯥꯅꯣ ꯁꯣꯝꯕꯣ ꯃꯉꯥꯜꯁꯨ ꯊꯧꯉꯝꯒꯤ ꯇꯦꯛꯁ ꯉꯥꯏꯔꯝꯕꯅ ꯔꯤꯄ꯭ꯂꯥꯏ ꯐꯠ ꯄꯤꯔꯛꯏ ꯊꯧꯉꯝ ꯀꯩꯅꯣ ꯅꯪ ꯃꯑꯣꯡꯁꯤꯕꯣ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯇꯥꯅꯤꯡꯗꯦꯍꯦ ꯀꯅꯥꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯉꯥꯡꯀꯅꯣ ꯑꯩ ꯅꯪꯒꯤ ꯗꯥꯉꯥꯟꯅꯦ ꯊꯧꯉꯝ ꯑꯩ ꯗꯥꯉꯥꯟ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯤ ꯑꯣꯟꯅꯔꯝꯃꯅꯤ ꯊꯧꯉꯝ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯊꯧꯉꯝ ꯏ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯃꯄꯤ ꯁꯤꯟꯊꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯉꯥꯡꯀꯅꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯅꯪꯕꯣ ꯃꯇꯨꯡ ꯃꯅꯥꯎ ꯇꯦꯛꯁ ꯊꯥꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯆꯒꯠ ꯆꯟꯅꯥꯏꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯊꯧꯉꯝ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯁꯤꯡꯗꯨꯕꯣ ꯕ꯭ꯂꯣꯛ ꯄꯤꯔꯛꯑꯒꯦ ꯋꯥꯔꯧ ꯌꯥꯗꯦ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯛꯀꯅꯣ ꯊꯧꯉꯝꯅ ꯃꯉꯥꯜꯕꯨ ꯕ꯭ꯂꯣꯛ ꯄꯤꯈ꯭ꯔꯦ ꯃꯉꯥꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯪꯈꯥꯏ ꯃꯤꯡꯁꯦꯜꯗꯨꯁꯨ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯊꯨꯒꯥꯏ ꯃꯉꯥꯜꯒꯤ ꯀꯥꯗꯒꯤ ꯃꯤꯡꯁꯦꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯏꯕꯦꯁꯅꯥ ꯆꯦꯟꯁꯤꯜꯂꯛꯏ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇꯨ ꯁꯣꯛꯂꯗꯨꯅ ꯏ ꯊꯣꯛꯑꯒ ꯂꯩꯔꯝꯃꯤ ꯏꯕꯦꯁꯅꯥꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯉꯥꯟ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁ ꯂꯧꯔꯨꯔꯒ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯛꯅꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯏꯕꯦꯁꯅꯥ ꯀꯞꯂꯛꯏ ꯁꯣꯝꯗꯅ ꯊꯧꯉꯝ ꯃꯉꯥꯜ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯊꯥꯅꯈꯤꯕ ꯇꯦꯛꯁꯁꯤꯡ ꯑꯗꯨ ꯄꯥꯗꯨꯅ ꯂꯩ ꯇꯦꯛꯁ ꯄꯥꯅ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯅꯣꯛꯆꯩ ꯍꯟꯖꯤꯜꯂꯛꯄꯗ ꯑꯃꯨꯛꯁꯨ ꯀꯞꯆꯩ ꯃꯝꯁꯤꯜꯂꯛꯂꯦ ꯊꯔꯣ ꯊꯧꯉꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯊꯧꯉꯝ ꯏꯃꯥꯒꯤꯁꯤꯗꯗꯤ ꯑꯥꯗꯧꯅ ꯑꯉꯥꯟꯕ ꯃꯩ ꯊꯥꯟꯗꯦ ꯁꯤ ꯍꯥꯏꯔꯒ ꯕꯨꯗꯣꯟ ꯆꯨꯈꯠꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯕꯨꯗꯣꯟ ꯁꯤꯃꯅ ꯏꯃꯨꯡꯁꯤꯗ ꯃꯉꯥꯜ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥ ꯃꯉꯥꯜ ꯑꯣ ꯍꯌꯦꯡ ꯁꯦꯝꯃꯁꯦ ꯏꯃꯥ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯨꯔꯁꯤ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯊꯔꯣꯅ ꯀꯧꯅꯥꯒꯤ ꯇꯠꯂꯕ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦ ꯁꯤꯗ ꯐꯝꯃꯣꯁꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯠꯂꯛꯑꯒꯦ
ꯊꯧꯉꯝ ꯃꯃꯥꯅ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯊꯔꯒ ꯃꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯉꯤ꯫ ꯊꯔꯣꯅ ꯆꯐꯨ ꯎꯌꯥꯟ ꯑꯃꯨꯕꯁꯤꯡꯗꯨ ꯆꯥꯛ ꯊꯣꯡꯅꯕ ꯄꯨꯊꯣꯔꯛꯄꯗ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯆꯐꯨ ꯎꯌꯥꯟ ꯑꯃꯨꯕꯁꯦ ꯅꯪꯗꯤ ꯎꯔꯝꯈꯤꯔꯣꯏꯅꯦ"꯫ ꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯅꯣꯛꯑꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ꯫ ꯃꯩ ꯆꯥꯛꯂꯛꯇꯕꯗꯨꯗ ꯎꯇꯣꯡ ꯄꯥꯏꯗꯨꯅ ꯃꯩ ꯀꯥꯝꯅꯕ ꯍꯣꯠꯅꯩ꯫ ꯊꯧꯉꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯏꯃꯥ, ꯑꯩ ꯊꯣꯡꯒꯦ, ꯏꯃꯥ ꯑꯣꯏꯅ ꯐꯝꯃꯣ"꯫ "ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯅꯦ"꯫ "ꯍꯩꯅꯤꯕ ꯏꯃꯥ, ꯁꯦ ꯑꯩ ꯊꯣꯡꯒꯦꯕ"꯫ "ꯍꯣꯏ ꯍꯣꯏ, ꯊꯣꯡꯉꯣꯁꯦ"꯫ ꯊꯔꯣ ꯊꯧꯉꯝꯅ ꯐꯝꯂꯝꯕ ꯐꯛꯇꯨꯗ ꯐꯝꯊꯩ꯫ ꯊꯧꯉꯝꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯔꯪꯗ ꯑꯃꯨꯛꯐꯥꯎ ꯆꯥꯛ ꯊꯣꯡꯉꯛꯇ꯭ꯔꯤꯕꯅꯤꯅ ꯀꯌꯥ ꯈꯨꯠꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯉꯝꯅꯕ ꯊꯣꯡꯂꯤ꯫ "ꯍꯩꯔꯤꯕꯣ ꯅꯪꯕꯨ ꯇꯧꯔꯤꯗꯨꯕꯣ"꯫ "ꯍꯩꯔꯤ ꯏꯃꯥ, ꯌꯥꯅꯤꯕ"꯫ ꯃꯩ ꯃꯨꯠꯈꯤꯕꯗ ꯃꯃꯥꯅ ꯇꯧꯕ ꯃꯇꯥꯒꯨꯝ ꯃꯥꯁꯨ ꯎꯇꯣꯡ ꯑꯍꯣꯕꯗꯨ ꯄꯥꯏꯔꯒ ꯃꯩ ꯀꯥꯝꯃꯤ꯫ ꯃꯩꯅ ꯋꯥꯏꯅ ꯆꯥꯛꯈꯠꯂꯛꯄꯗ ꯃꯁꯥꯗ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯖꯩ꯫ ꯃꯃꯥꯏꯗ ꯀꯣꯏꯄꯥꯏ ꯄꯥꯏꯁꯤꯟꯕꯒꯤ ꯍꯥꯃꯣꯛꯁꯨ ꯇꯩꯔꯤ꯫ ꯆꯥꯛ ꯂꯣꯏꯔꯦꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ"꯫ ꯍꯥꯃꯣꯛ ꯇꯩꯔꯕ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯊꯔꯣ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯊꯧꯉꯝꯁꯨ ꯃꯃꯥꯅ ꯅꯣꯛꯆꯕꯗꯨ ꯎꯕꯗ ꯅꯣꯛꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯆꯥꯛ ꯆꯥꯔꯁꯦ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯒ"꯫ ꯊꯔꯣꯅ ꯅꯣꯛꯄ ꯈꯥꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯂꯥꯎꯅꯦ ꯁꯤꯗ"꯫ ꯊꯧꯉꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯏꯃꯥ"꯫ ꯊꯔꯣꯅ ꯊꯧꯉꯝꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯒꯤ ꯇꯅꯧꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯍꯥꯃꯣꯛ ꯇꯩꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯩꯗ"꯫ "ꯑꯁ, ꯏꯃꯥꯁꯤꯗꯤꯕ"꯫ ꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯧꯉꯝꯅ, "ꯆꯥꯛ ꯆꯥꯔꯁꯦ, ꯑꯩ ꯆꯥꯛ ꯊꯤꯔꯛꯑꯒꯦ"꯫ ꯊꯧꯉꯝ ꯆꯐꯨꯗꯨꯗꯒꯤ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯥꯛ ꯊꯤꯔꯤ꯫ ꯊꯧꯉꯝꯒꯤ ꯃꯇꯧꯗ ꯅꯣꯛꯂꯗꯨꯅ ꯊꯔꯣꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯊꯤꯕꯤꯒꯦꯁꯦ"꯫ "ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯇꯧꯒꯦ"꯫ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ꯫ "ꯆꯐꯨ ꯎꯌꯥꯟ ꯑꯃꯨꯕꯗ ꯊꯣꯡꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯏꯃꯥ"꯫ "ꯊꯤꯗ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯃꯩꯗ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯂꯩꯕꯅꯦ"꯫ "ꯑꯣ, ꯆꯐꯨ ꯎꯌꯥꯟꯅ ꯅꯠꯇꯤꯌꯦ, ꯃꯩꯅꯁꯨ ꯅꯠꯇꯤꯌꯦ, ꯑꯩꯅ ꯊꯣꯡꯕꯒꯤꯅꯦ ꯑꯗꯨꯗꯤ"꯫ ꯁꯤ ꯍꯥꯏꯔꯒ ꯊꯧꯉꯝ ꯅꯣꯛꯊꯣꯔꯛꯏ꯫ ꯊꯔꯣꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯥꯅꯤ ꯃꯥꯅꯤ, ꯏꯆꯥꯅ ꯊꯣꯡꯕꯒꯤꯅꯦ, ꯎꯇꯣꯡ ꯆꯥꯛ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯒꯗꯕꯅꯦ"꯫ "ꯎꯇꯣꯡ ꯆꯥꯛ ꯍꯥꯏꯁꯤꯅ ꯀꯩ ꯆꯥꯛꯅꯣ ꯏꯃꯥ"꯫ "ꯋꯥ ꯃꯇꯥꯡ ꯆꯥꯎꯇꯛ ꯇꯧꯕ ꯑꯃꯗ ꯊꯣꯡꯒꯗꯕꯅꯦ, ꯑꯣꯏꯅꯝꯕꯗꯅꯦ ꯍꯥꯎꯈ꯭ꯔ ꯄꯣꯠꯅꯤꯗ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯃꯠꯇ ꯆꯥꯅꯈꯤꯗ꯭ꯔꯦ"꯫ "ꯑꯗꯨꯗꯤ ꯍꯌꯦꯡ ꯊꯣꯡꯁꯦ ꯏꯃꯥ"꯫ "ꯍꯣꯏ ꯍꯣꯏ, ꯊꯣꯡꯁꯤ"꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯊꯧꯉꯝ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯃꯃꯥꯅꯁꯨ ꯃꯥꯡꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯉꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ "ꯏꯃꯥ, ꯑꯩ ꯇꯧꯒꯦꯁꯦ"꯫ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯒꯤ ꯅꯨꯔꯥꯗꯨ ꯃꯨꯜꯂꯤ꯫ "ꯍꯩ, ꯍꯩꯔꯣꯏꯅꯦꯍꯦ ꯅꯪꯕꯣ"꯫ "ꯍꯩꯅꯤꯕ ꯏꯃꯥ"꯫ ꯁꯤ ꯍꯥꯏꯔꯒ ꯋꯥꯏ ꯇꯩꯕ ꯍꯧꯏ꯫ "ꯏꯃꯥ, ꯅꯨꯔꯥꯁꯤꯕꯨ ꯀꯩꯅ ꯁꯦꯝꯃꯤꯅꯣ? ꯌꯥꯝ ꯃꯣꯜꯂꯦ"꯫ "ꯂꯐꯨ ꯃꯄ꯭ꯔꯥꯡꯅꯦ"꯫ "ꯑꯣ"꯫ ꯊꯧꯉꯝ ꯇꯨꯜꯁꯤ ꯃꯈꯣꯡꯗ ꯀꯣꯏꯅ ꯋꯥꯏ ꯇꯩꯅꯕ ꯍꯣꯠꯅꯩ꯫ ꯂꯦꯞꯈꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯥꯏ, ꯇꯥꯗꯤꯌꯦ"꯫ ꯊꯧꯉꯝ ꯑꯃꯨꯛꯁꯨ ꯀꯣꯏꯅ ꯇꯥꯅꯕ ꯍꯣꯠꯅꯩ, ꯇꯥꯗꯦ꯫ ꯊꯔꯣꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯅꯨꯡꯁꯤꯔꯗꯨꯅ ꯅꯣꯛꯏ꯫ ꯇꯥꯗꯕꯒꯤ ꯁꯨꯝ ꯁꯦꯝꯕ ꯍꯣꯠꯅꯕꯗ ꯁꯨꯃꯥꯡ ꯊꯨꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯛꯄꯗ ꯃꯥꯂꯦꯝ ꯂꯥꯛꯏ꯫ ꯊꯧꯉꯝ ꯃꯃꯥꯏ ꯃꯃꯤꯠꯇ ꯂꯩꯈꯣꯝ ꯃꯔꯤꯛ ꯃꯔꯤꯛ ꯆꯣꯡꯕꯒꯤ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯕꯒꯤ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯔꯤ꯫ ꯊꯧꯉꯝꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯅꯣꯛꯏ꯫ ꯊꯔꯣꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯆꯪꯉꯣ ꯆꯪꯉꯣ"꯫ ꯃꯥꯂꯦꯝꯅ, "ꯍꯣꯏ ꯏꯅꯦ, ꯄꯥꯕꯨꯡꯅ ꯏꯅꯦ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯏꯅꯦ ꯍꯣꯏꯒꯤ ꯌꯨꯝ ꯂꯣꯏꯁꯤꯟꯕ ꯁꯦꯝꯖꯤꯟꯕ ꯌꯥꯎꯔꯨꯆꯣꯅ ꯂꯥꯛꯏꯅꯦ"꯫ ꯊꯧꯉꯝꯅ, "ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯥꯛꯄ"꯫ ꯊꯔꯣꯅ, "ꯍꯩ, ꯅꯊꯛ ꯑꯍꯜꯅꯤꯅꯦ, ꯅꯪ ꯍꯥꯏꯅ ꯍꯥꯏꯅꯨꯅꯦ"꯫ ꯊꯧꯉꯝꯅ, "ꯗꯥ ꯃꯥꯂꯦꯝ, ꯏꯃꯥꯒ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯣ, ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯎꯒꯦ"꯫ ꯃꯥꯂꯦꯝꯅ, "ꯍꯣꯏ ꯍꯣꯏ, ꯂꯩꯃꯤꯟꯅꯔꯝꯒꯦ"꯫
ꯊꯧꯉꯝ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒ ꯊꯔꯣꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯧꯉꯝ ꯃꯐꯤ ꯍꯣꯡꯉꯒ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯀꯨꯏꯔꯣꯏ, ꯗꯥꯝ ꯁꯥꯕꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯃ ꯂꯥꯛꯄꯅꯦ, ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ꯫ ꯊꯔꯣꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯊꯔꯣꯅ ꯊꯧꯉꯝꯕꯨ ꯃꯅꯝ ꯅꯝꯕꯤ꯫ ꯐꯖꯅ ꯆꯠꯂꯨꯀꯣ, ꯒꯥꯔꯤꯒꯗꯣ ꯅꯤꯡꯊꯤꯅ ꯇꯞꯅ ꯊꯧ꯫ ꯊꯧꯉꯝꯅ ꯍꯣꯏ ꯏꯃꯥ, ꯗꯥ ꯃꯥꯂꯦꯝ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯧꯉꯝ ꯀꯪꯂꯩ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯃꯉꯥꯜꯅ ꯎꯕꯗꯒꯤ ꯊꯧꯉꯝꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯊꯧꯉꯝ ꯑꯣꯐꯤꯁ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯉꯥꯜꯁꯨ ꯊꯧꯉꯝꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯆꯪꯒꯦ ꯇꯧꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯥꯝꯃꯛꯏ꯫ ꯀꯗꯣꯝ ꯆꯪꯕꯤꯒꯗꯕꯅꯣ? ꯃꯉꯥꯜꯅ ꯊꯧꯉꯝꯒ ꯋꯥꯔꯤ ꯁꯥꯒꯗꯕꯅꯦ꯫ ꯑꯣ, ꯃꯅꯨꯡ ꯆꯪꯕꯤꯔꯣ ꯑꯗꯨꯗꯤ꯫ ꯃꯉꯥꯜ ꯃꯅꯨꯡ ꯆꯪꯉꯒ ꯍꯣꯜꯗ ꯐꯝꯃꯤ꯫ ꯔꯤꯁꯤꯞꯁꯟ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯑꯒ ꯍꯪꯉꯛꯏ, ꯁꯥꯔ, ꯀꯩ ꯃꯇꯥꯡꯒꯤ? ꯊꯧꯉꯝ ꯂꯥꯛꯈ꯭ꯔꯕ? ꯃꯥꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯍꯣꯏ, ꯁꯣꯝꯒꯤ ꯃꯤꯡꯗꯤ? ꯃꯉꯥꯜ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯔꯤꯁꯤꯞꯁꯅꯤꯁꯇꯨ ꯊꯧꯉꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯃꯦꯝ, ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯆꯪꯉꯣ, ꯀꯩ ꯂꯩꯔꯦ? ꯃꯦꯝ ꯎꯅꯒꯦꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯍꯧꯏ꯫ ꯀꯅꯥꯅꯦ ꯍꯥꯏꯒꯦ? ꯃꯉꯥꯜ ꯍꯥꯏꯔꯛꯑꯦ꯫ ꯑꯩ ꯂꯥꯛꯇꯦ ꯍꯥꯏꯌꯨ, ꯂꯤꯞ ꯂꯧꯈ꯭ꯔꯦ, ꯃꯇꯝ ꯈꯔ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯐꯅꯤ ꯃꯦꯝ꯫ ꯔꯤꯁꯤꯞꯁꯅꯤꯁꯇꯨ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯁꯥꯔ, ꯃꯦꯝ ꯊꯧꯉꯝꯗꯨ ꯂꯤꯞ ꯂꯧꯈ꯭ꯔꯦ, ꯃꯇꯝ ꯈꯔ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯝꯃꯦꯅ ꯍꯥꯏ꯫ ꯀꯔꯝ ꯀꯥꯟ ꯐꯥꯎ? ꯁꯣꯔꯤ ꯁꯥꯔ, ꯑꯗꯨꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯉꯥꯜ ꯎꯄꯥꯏ ꯂꯩꯇꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯉꯁꯥꯏꯒꯤꯗꯨꯕꯨ ꯊꯧꯉꯝ ꯅꯠꯇꯕ꯭ꯔꯥꯅꯦ? ꯃꯥꯅꯤꯗ, ꯑꯩꯕꯨ ꯃꯈꯣꯏ ꯌꯨꯝꯗ ꯆꯠꯁꯤꯔꯅꯦ? ꯆꯠꯂꯨꯕꯅ ꯐꯔꯅꯤ꯫ ꯃꯉꯥꯜ ꯊꯧꯉꯝꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯒꯦꯠ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯒꯦꯠ ꯃꯃꯥꯡꯗ ꯂꯦꯞꯄꯝꯃꯒ ꯁꯨꯁꯃꯥꯗ ꯀꯣꯜ ꯇꯧꯏ꯫